Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Manipur da su leibak ke atay mafamsing da pangthokna bagum Meri Mati Mera Desh Rajya Sarkar na sinduna pangthokre Mukhyamantri Nongthomam Biren hairi Haujik paliba sarkar asi rajniti gi khudongchaba khara khak launaba Manipur yontokadaba dol nate Manipur gi apunbagi saktam kaiba yaroi haiba wafam asida leptuna leiri Bisnupur jila gi manung channa leiba Naran Sena Phubala amadi Thamapokpi khulsingi chingyaga tainaba mafamsingda nakal ani gi marakta ngasi sunongmai kapna khre Rajya gi Chief Secretary Dr. Binit Joshi na ngasi Churachandpur jila da satuna lanjanari ba miyoi sing amadi CSO lusingba singa unakhre amasung Mapan Thauram Mantri Dr. S. Jaishankar na hairi Bharat yauna malem gi lebak yana Russia amasung Ukraine gi wathok asi loisinduna santi purakpa pami Manipur da su leibak ke tay mafamsing da pangthokna bagum Meri Mati Mera Desh Rajya Sarkar na sinduna Imphal gi Palace Compound da leiba Manipur State Film Development Society gi auditorium da ngasi pangthokre Tharamasi Bharat na ningtamlakpa sahi humbudra manga mapung pharakpaga mari lenana sathaba Azadi ka Amrit Mahotsav palan gi aroiba thauramni Amaromda Meri Mati Mera Desh Tauramasi leba asigi ningtamnabagi khongjang amasong ningtamlaba matungda saukhatpagi maikaida sangsilakliba sing asibu singthaduna pangthokpani su hairi Thauramduda wangangbada Mukhyamantri Nongthomam Biren Singh na hai sahi asigi August 9 dagi Bharat sinba thungna hawdokhiba Meri Mati Mera Desh haibadi aikhoi gi leibak aikhoi gi iramdam haiba campaign asi Bharat ki damak thawaina pontha pikhraba athoba singi mafamda ikai khumnaba utpa oina pangthokpani campaign asi Bharat na ningtamba phanglakpa sahi humbudra manga mapung pharakpaga mari lenana lisingani kunmathoi gi March 12 dagi hawduna sayol humbudra manga chupna pangthokhiba Azadi ka Amrit Mahotsav ki aroiba saruk ama oina pangthokpani masida Bharat sinba thungbada thauram lak ani gi mathakta pangthoktuna miyam hupna saruk yaba jan bhagidari oiba thauram oiri Mukhyamantri na hai thauram asigi saruk ama oina leba asina saukhat mai kairomda sangsilakpa yauna tongan tongan balam singda mai pakpa adubu uthokli Mukhyamantri na hai Meri Mati Mera Desh की कैंपेन असिद भारत सिंह थुंबदा प्रोग्राम लाख अनि की मतलब पांचोक्तना मियाम हमने सब याबा जन भागीदार ओइबा थौरम अमा ओइ आजादी का अमृत महोत्सव हाइबसी भारत निंगतम लेबाक अमा ओइबगी सही हुमद्रांगा अपुं फारपगी हरावता याम फोंदोक्तुना थौरम असि पांचोक्पुदुनि थौरम असि की सरुक अमा ओइना पांचोक्लिबा मेरी माटी मेरे देश की थौरम असिदा भारत की मियाम की थोदोक हेंदोक्लबा इतिहास संस्कृति अमदी साकु थौरांगदा मसक थोकना mai pakiba kaya utokni masigi saruk ama waina thorong kaya panchayat khungang block urban local body amadi state amadi jati gi thakta national gi thakta pangthokri Amaromda Sikkim University da pangthokpa Meri Mati Mera Desh thoromda kendra gi mapan thorom amasung Shiksha Rajya Mantri Dr. R.K. Ranjan saruk yakhi Sri Ranjan na thoromadu da tiliba miyamda panchprangi wasak lauki thoromdu da wangangbada Dr. Ranjan hai Azadi ka Amrit Mahotsav pangthokpagi maruiba pandamdi miyam da leibak nungsiba amadi ningkha tamnabagi damak mai pakna honakhiba mayam adugi damak saukthokchaba pokhanabani magna hai Bharat na ningkha tamlabasu ningkha tamnaba honabada saruk yakhiba miyo kyabu haujik phawba sakhangbi daba yauri leibasina mission 2023 ta sangsilakliba sida miyam gi maruiba thaudangdi leibasigi ningtamba ngak senbaga loinana lamdam asigi lalolitik science and technology amadi Mahausadagi leilaklaba loksing gyan sing masak khangdoktuna malemda biswaguru ama oiba aduni Mukhyamantri Nongthomam Biren na hairi Manipur gi haujik oiba phibam asida miyam gi oiba kholaw ama khaktamak sarkar da pibiyu lup yaman khibana kanaga wari sagani haibasi kendra amasung rajya sarkar kangaunare wafam asing asi Imphal gi Palace Compound da leiba Manipur State Film Development Society gi auditorium da pangthokpa thoram amadam hangna phongdokhibani Sri Biren na hai haujik oiba phibam asi Amato oina punna thengnaminabagi matam oire Rajya sigi miyam gi phibam aruba tangkak amada leiri karigumba khongthang ama soiba matamda Manipur gi tungi punsida kaiba lakadabana miyamna section na khongthangjinba tangai fade Manipur Vidhan Sabha mifam gi matangda wafam sing phongdokladuna Mukhyamantri Nongthomam Biren na hai haujik paliba sarkar asi rajniti gi khudongchaba khara khak launaba Manipur yonthokadaba dol nate
Manipur gi apun bagi saktam kai bayaroi haiba wafam asida leptuna leiri. Mukhyamantri na hai laibak nungsiba haibasi thabak na utkadabani sin na panglaw lawgadaba natte mang na hai Manipur da thokliba irang asi karam na horokibano haibadu Pradhan Mantri Narendra Modi amasung Griha Mantri Amit Shah na marik chumna khangi. Malemgi miyamna Manipur gi wathoki matangda ningthina khanglabanina Manipur da Rashtrapati Sasan thamnaba honaba Sarkar singthanaba honaba amadi afaspa thamjinduna miyambu wahannaba honarambasing mai pakhidre. Mukhyamantri na hai Honorable Prime Minister, ngasai Amit Bhai na loina haikre madoi endorse tobi hai. Ekhoi gi core issues PCB miyam khangi si. Ekhoi gi yolomba mayam do sitkidre. Political benefit khargi damukta. Ekhoi gi democratically khallaba kano si muthat na bahona ramba PR thamna bahona ramba praja mayam bu wahan na apswa bu selaga na na bahona ramba mayam do. Mai kungi sarkar da so ekhoi bu confuse odin bigano. Voice amakha bibi. Praja mayam bu punjin nabi lob yaman gre. Wadi waro bigano. Kanaga wari sadono kari haidono si center sungaure ekoi government sungaure aduna tawbadabu praja sing library civil society in fachana punchen birga concrete ko proposal ama thammaga ekoi mayam gi rojer ba koina center highway ana bagi khudung sabdo praja mayam ne koi da bibiu Bisnupur jila gi manung chana leiba Naran Sena Phubala amadi Thamna pokpi khulsingi singyaga tainaba mafamsingda nakal anigi marakta ngasi sunong may kapnakre. Aikhoi gi Bisnupur paumina pulis ki paupaladun hai ngasi gi thaudok aduda akanba mongda bom yauna khuthoknabadagi khulngakpa khunja ani sire kharana sokpan nangle. Soklaba khulngakpa khunja amadi aruba phibamda sokpadagi makha taba layingnabagi damag Imphal tamna pukhatkre hairi makha tana akanba mongda nongmay kapnari. Amaromda Thamna pokpi gi khunja kharadi Nongmay kapna basina maram oiduna lanjena ba yaure. Loinhana Bisnupur jila gi district administration na jila asida hayang curfew komthoklaroi haina lauthokre. Khausabung kangbai lonfai amadi sugnuda kanagumba amatana landaba leite haina Manipur sarkar na sengdorakli. Raija gi DIPR na thadorokpa cherol mana hai hairiba mafam mari asida landarakle haiduna Indigenous Tribal Leaders Forum ITLF na social media da thagalkhiba paw adu impham yaudaba aranba pawni. Imphal West, Imphal East amasung Kaksing jila gi oina hayang ayuk pung 5 dagi numidang wairam pung 3 phawba curfew komthokani. Thawbal jila da ayuk pung 5 dagi numidang pung 9 phawba komthokani. Tabiriba paw si Akashvani Imphal dagi ni. Raija gi Chief Secretary Dr. Bini Joshi na ngasi Churachandpur jila da satuna mafam aduda lanjenaраktuna leiriba miyoising amadi CSO lusingba singa unakre. Chief Secretary na mafam aduda hangliba relief camp 5 da satki amadi Tangai fadana sangba polam sing khusinaki. Dr. Joshi na jila adugi P. Bethlehem da sariba prefabricated yum sing yang sinki. Chief Secretary na jila adugi DC Office Conference Hall da pangthokpa mifamamada tongan ba CSO lusing basing medical nurse amasung NIT gi mahiroi singga su wari sanaki. Khundrakpam kendra gi MLA TS Lokeswar na ngasi Imphal jila gi Sajiwa Jail Complex da matam khara gi leina ba sariba prefabricated yum sing da satuna Firol sing mateng pikre. Khongsar aduga mari lenana Sri Lokeswar na hai Imphal jila gi manungdagi lanjena duna relief camp sing da leiriba miyoi sing gi ahenba temporary yum sing athuba matamda sarkar na sabiyo. Masigi damag lam leitraba sumha ki kendra dagi pizagi haina phongdokhi. Amaromda MPCC gi working president Victor Kaising na lujingba kangbu amana sunga si cycle da hangliba relief camp sing da satuna relief material sing mateng pangkhi. Manipur da tungkoina santi puraknabagi damak kendra masung raja sarkar na mapungoiba thaudang lauduna jati kanglub anigi lusingba sing punna famina duna warishin puraknabu honabiyo haina Shiva Sena Manipur Pradesh na dabi tauri. Imphal gi Babu Parada laiba dolgi office ta pangthokpa pawgi mifamamada dolgi president M Tombi na hai National Highway ani asi free zone oihenduna masida apanba leitana pot puthok pusin tawba yanabu honabiyo. Kendra sarkar na raja sibu hantaba mijeng amadi yengliba sitoktuna nungsi sanaba Santi leiba lamdam ama puraknabu honabiyo. Masiga loinana Pradhan Mantri amasung Griha Mantri na lusingduna mari leinaba singa wari sanaduna athuba matamda waroshin puraknabasu apil tawkhi mangna hai. Athuba matamda central government na state government ga tanaraga MLA tara CSO sing aduga Manipur da base of political party sing CSO sing loinana neighboring state leiba even Minister bhobo yauna group discussion nama athuba matamda honorable prime minister amadi honorable home minister da long term policy ma da waroshin purana ba demand tawjare.
3 Corps gi GOC Lieutenant General Harjit Singh Sahina Leimakhong Military Station da Indian Army jawan singa wari watai sanakre. Corps Commander asinda Manipur da santi hanjilaknaba Indian Army na loriba thodang adubu thagatpa phongdoklamke haina IGR South ki PRO na khanghalakli. Amaromda thasi gi kunmapandagi hauna Bisnupur jila gi Naran Sena area da nongmai kapnabagi thodok thorakpadagi Assam Rifles na sangsinduna thiba humbagi thabak chathaki. Maduda miyoi amadagi khulai ani phagatpa ngamle. Faraba miyoi Churachandpur Police ta ngarang sinakre haina PRO na makhata na khanghalakli. Loinana Thoubal jila da security force na thiba humbagi thabak chathabada pistol ama grenade tarahumdoi duga launcher rifle grenade ahum amadi khulai phagat khre hairi. National Highway Kuntrataren Imphal Jiribam Lambigi Ranke Kilong amasung Longchai khulgi marakta singning khaibadagi Toksem headquarter taba lambi phaunadre. Singning khaibaduna maram oiduna gari kya panduna leire. Maramaduna mari lenaba singna thuba matamda lambi asi mahusagum chathok chasin yahanaba mafam adugi village authority amasung Toksem Areas Students Organization na appeal tawrakli. Southeast Manipur College Sandelgi Internal Quality Assurance Cell na sinduna World Entrepreneur Day Thoram ngasi college asida pangthokre. Swap lambi Bharat Abhiyan haiba hiramda pangthokiba thoramduda miyoy ahumna wangangki. Ukhrul Autonomous District Council na sinduna council asigi makhada leba School Management and Development Committee gi jila thaki workshop amang asi jila asigi DRDA hall da pangthokre. Jila asida council asigi makhada leba school manfudra humdoi gi miyoy chama henbana saruk yakhiba workshop aduda samagra shiksha ICDS amasung sakhi One Stop Center gi akhang hai kyana tongan bahiram singda wangangki. Thoramadu da jila adugi Deputy Commissioner K. Zuringla Ukhrul Autonomous District Council gi CEO David Kasungnaw na singba saruk yakhi. Khubak isay gi matang da numit kunni sa tharakpa workshop kam production ngasi Uripok Yambem Lekay da laiba Sri Radheshyam Mandop Talosin Kre. Workshop asi Uripok Khaidem Lekay da laiba Guru Ibem Pisak Culture Academy na sinduna pangthokpani. Akashbani Imphal dagi pauk tabiri. Mapan Thoramantri Dr. S. Jaishankar na hairi Bharat yauna malem gi leibak kayana Russia amasung Ukraine gi wathok asi loisinduna santi purakpa pami. G20 presidency amasung masina malem da piriba safu gi matang da New Delhi da pangthokpa thoram amada wangang mada mantri na hai Russia amasung Ukraine gi lana sina malem da thau chana thakna pa polam sing amasung har gi mamal wangkhad halle. Sri Jaishankar na hai Bharat na G20 gi president oiragliba matam asi leibak asina sel thum technology amasung digital gi lamda mai pakpa kaya phanglakpa matam dani. Mantri na hai leibak asina ganatantric oiba wafam singda khanaba midyeng thamduna tongan balam kaya da singthaningai oiba thabak paikhatli. Masina Bharat pu malem da khanaba mafam amada purakpa ngamle loinana malem gi leibak kaya na leibak sida asa kaya thamba horakle. Rashtrapati Draupadi Murmu numit nini gi khongsatang asi Raipur da thungkhre. Rashtrapati na ngasi ayuk raijadu da hek thungbaga raija thaki oiba Year of Positive Change thoram hodokhi. Maduda Chhattisgarh gi Raijapal amadi Mukhyamantri saruk yakhi. Hayeng Rashtrapati na Raipur amasung Bilaspur da pangthokpa tongan ba thoram singda saruk yagani. Bharat na yumbu oiduna Global India AI 2019 Conference sahi asigi October thada pangthoklagani. Kendra gi Electronics amasung Information Technology Raija Mantri Rajiv Chandrasekhar na hai Mifam asina AI ga mari leinana lairik laisu healthcare amasung atai tongan bahiram singi matangda khananainana batanja piragani. Artificial Intelligence ga mari leinana startup investor amasung lam asida research tawriba kayana mifam asida saruk yagani. Sri Chandrasekhar na hai Kendra Sarkar gi mifam asigi pandamdi malem gi AI gi lamda khwaidagi haithoi singthoiba miyoi sing punchinduna Bharat pu lam asida mangjil thahanba haibasini. Aroibada maroiba pau amukhanna. Manipur da su leibak ketai mafam singda pangthokna bagum Meri Mati Mera Desh Raja Sarkar na sinduna pangthokre. Mukhyamantri Nongthomam Biren na hairi haujik paliba sarkar asi rajniti gi khudongchaba kharkhak launaba Manipur yonthokadaba dol natte. Manipur gi apunbagi saktam kaiba yaroi haiba wafam asida leptuna leiri. Bisnupur jila gi manung chana leiba Naran Sena Phubala amadi Thamna Pokpi khul singi chingyaga tainaba mafam singda nakalani gi marakta ngasi sunongmai kapna khre. Raijagi Chief Secretary Dr. Binit Joshi na ngasi Churachandpur jila da satuna lanjenari ba miyoy sing amadi CSO lusing basinga unakre. Amasung Mapan Thoram Mantri Dr. S. Jaishankar na hairi Bharat yauna malem gi leibak kayana Russia amasung Ukraine gi wathok asi loisinduna santi purakpa pami. Paulo Jare.